lockdown manungda Nisa imung kaiba yaonare nupi lop COVID-19 nupi tribi mafam punamak sinba thungna landarak tuna akibagi masak oiraba tanfam ama oibaga loinana leibak sinba thungna lockdown toraba asida chanaba chinjak phaw phangnadrabasu lamsang assembly constituency gi manung channa leiba lamdeng awang laikai ward number 3 da mayai kaba chinjak marang kaina phanganduna imung manung kya de awabagi mathakta awaba haptuna imung kaiba phaw yaonare maram aduna hiram asigi matangna mari leinaba authority na athuba matamda miyeng sangbiduna lokhat pamthokpa thabak lokhat piu haina lamdem awang laikai gi maira paibi mahila mandal na appeal torokli atopa marueba pawma Manipur gi oiba COVID-19 gi update masang katang hapsaramge sample taraga mari negative oire miyoi marfuga mari tongan tongan quarantine center da leiri ngasi rims amadi jenims hospital COVID-19 test tokibra sample taraga mari mak negative oikre loinana Manipur pumbagi oina lengaki oina leiriba quarantine center da leiba miyoi marfuga mari da handakre COVID-19 laisa sandorapa thingnana ba leibak sin mathuna lockdown thamduna amadi state asigi entry point sing thingzinduna tangai phadana sana thaknaba singba tra gari sing damak sathok chasing tohonbagi manungda ngasi mawda miyoi sahum ko humpu ko taru amadi jiri bamna miyoi samaga mapan entry tawki arum lehaugi layong leiba miyoi amata yaukide loinana hauzik phawbagi oina maw jiribam jesami airport more bihang zenjawal toksam amadi kamjong na singba state asigi entry point sing da punna miyoi la amaga lising mawdra manga ga sahum ga tarang mga entry tawkre amadi layong yawba miyoi amata yaudri nakala maromda Imphal East District ki State TB Hospital Quarantine Center da miyoi Nepal Imphal West District ki Yunako da miyoi ama Bishnupur District ki KGBB Thamnapokpi da miyoi manga Chuchampur District ki Bijang Circuit House da miyoi taret Jiribam District ki DS Jiribam da miyoi kungo homdoi kaksing District ki JNB Umathel da ani Kangpokpi District ki EMRS Zomnam Sarpamaniya Mari Senapati District ki JNB Mau da kunga taruk Tenapal District ki Forest House More da ama Thawal District ki ZNM School da ama amasung Ukul District ki DS Ukul gi Quarantine Center miyoi amaga loinana punna miyoi marfuga mari Quarantine Center da lairi ngasi home quarantine miyoi taraga nipan nauna lehan kre miyoi samaga manga home quarantine matam loi kre lengaki Quarantine Center da miyoi manga nauna and ron toki amasuk miyoi anina disas toki ngasi ISBT da truck gari driver amadi handleman chahum kunga manga bus complex kumalampakta oil tanker driver amadi handleman marfu amasum sengmai gas plant gas bullet gari gi driver amadi handleman taraga humdoi punna miyoi samri ga taraga nipan screening tawki COVID-19 gi layong amata yaukide loinana COVID-19 positive oikhiba amadi naba phakraba miyoi ani adu natana hauzik phawba sample samri ga 13 ki result negative oikre atopa marueba paw manamuk COVID-19 amuk hana positive oirakpa yai WHO narubadagi phagalaglaba miyoi sing amuk hana COVID-19 positive oirakpa yai haina World Health Organization WHO na ngasi phongdokre statement amata World Health Organization WHO na haiki COVID-19 positive oirambadagi phagalakpa miyoi singda khudong thiningai oiraba virus asi ngakthoknabagi antibody yaorabasu amuk hana infection torokpa yai maramaduna narubadagi phagalakpa miyoi punama amuk hana narakloi haningai leite atopa marueba paw manamuk sam kakphamdagi COVID-19 sandoraklei Madhya Pradesh ki Kharagau district ki manung sanna leiba Bargaon village da samkakpa miyoi amana samkakpa da sizinariba phi adu hongdana sizinabana maram oiduna khul asigi miyoi kya da COVID-19 sandorakpa thengnare haina agency ki paw man hairi thaudu asi haukiba sagol se numita thokibani samkakpa miyoi asina mahakna sizinariba phi adu hongdana maram oiduna phi adudagi miyoi tarukta COVID-19 asi sandorakibani loinana makhoidagi amuk khul adugi atopa miyoi ahum amada sandoraktuna hujik phawbada khul asida COVID-19 positive oiba miyoi mapal sukhrei thaudu asigi matangda district asigi medical officer Dr. Debayes Barmana hai haukiba sagol se numiki numidang athengbada Bargon khul asidagi miyoi taru COVID-19 positive oiba thengnakhibane makhoi tarukta laiset asi matawkramna sandorakhibano haiba thigalubada samkakpham aduda makhoi tarukmak samkakpa chatlui haiba khangmangamrukhibane loinana samkakpa aduda sizinariba phi adudagi laiset asi sandorakpani haiba khangmangamkhibane mathangi numitta makhoiga loinaruba khul asigi miyoi ahumdasu COVID-19 positive oiba thengnakhi hauzik khul asida makhatana laiset asi sandorakpa thingnaba disinfectant singba kapthokpagi thabak chathari loinana laiset asigi layong leiba mi yawbra haiduna health workers singna kupna yingsinbata natana khul asi sil toksinduna thamle haina makna makhatana su phungdokhi